ꯇꯣ 이번에 ꯊꯦꯡꯅꯗꯕꯁꯨ ꯀꯨꯏꯔꯦ. ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ. ꯅꯪ ꯂꯩꯈꯤꯕ ꯌꯥꯅꯤꯀꯣ? ꯗꯥꯄꯨꯟꯁꯤꯕ, ꯅꯪ ꯁꯥꯎꯔꯅꯣ. ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯦ. ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ. ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏꯕ. ꯌꯥꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯣ. ꯑꯩꯁꯨ ꯂꯥꯛꯑꯔꯣꯏ. ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯑꯔꯣꯏꯕꯅꯦ. ꯗꯥꯄꯨꯟꯁꯤꯕ, ꯁꯦ ꯁꯥꯎꯅꯣꯕ. ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯕꯨ ꯉꯥꯏꯖꯕꯗ ꯑꯋꯥꯕꯤ ꯑꯣꯏꯔꯕꯤꯅꯦ. ꯑꯗꯨꯒ ꯗꯥꯄꯨꯟꯁꯤꯕꯅꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯎꯕꯤꯗꯦ. ꯇꯣ ꯑꯩꯗꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯎꯗꯕꯗ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈ꯭ꯔꯕꯗ ꯈꯜꯂꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈꯤꯕ ꯊꯣꯛꯂꯗꯤ ꯃꯤꯀꯨꯞꯇꯨꯅ ꯑꯩꯒꯤꯁꯨ ꯗꯥꯄꯨꯟꯁꯤꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯕ. ꯑꯩꯅ ꯂꯩꯔꯤꯁꯦ ꯙꯥꯒꯤꯅꯦ. ꯙꯥ ꯌꯥꯎꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯌꯦ. The person you have called is speaking to someone else. Hello? ꯇꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯊꯣꯏ, ꯑꯩ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯛꯑꯒꯦꯀꯣ. ꯉꯁꯤꯗꯤ ꯅꯪꯅ ꯐꯅꯕ ꯈꯔ ꯇꯧꯈ꯭ꯔꯣ. ꯑꯩ ꯍꯌꯦꯡ ꯄꯤꯔꯒꯦꯕꯀꯣ. ꯊꯝꯃꯒꯦ. ꯗꯥꯄꯨꯟꯁꯤꯕ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯃꯤ? ꯐꯖꯅꯒ ꯈꯨꯝꯕꯤꯗꯤꯌꯦ. ꯑꯩꯗꯤ ꯃꯤꯅ ꯁꯥꯎꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ. ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ. ꯃꯤꯅ ꯀꯧꯕꯁꯨ ꯐꯖꯅ ꯈꯨꯝꯕꯤꯗꯦ. ꯆꯣ, ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯑꯣꯏ ꯅꯪ. ꯁꯥꯎꯔꯕꯣ? ꯁꯦ ꯁꯥꯎꯔꯅꯨ. ꯑꯩꯒꯤ ꯗꯥꯔꯂꯤꯡ ꯃꯆꯥꯗꯤ ꯁꯥꯎꯕꯒ ꯌꯥꯝ ꯍꯩꯅ. ꯃꯁꯛ ꯑꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯗꯅ ꯁꯣꯔꯤ 이놈 ꯅꯨꯡꯁꯤꯔꯗꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ. ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯠꯅꯕ ꯍꯧꯅꯤꯡꯕ꯭ꯔꯕ? ꯑꯩꯅ ꯀꯞꯄꯁꯦ ꯅꯪ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯍꯥ? ꯆꯣ, ꯅꯨꯡꯁꯤꯗꯦ. ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯑꯣꯏ ꯅꯪ. ꯑꯣ, ꯊꯝꯃꯣ. ꯑꯩꯗꯤ ꯅꯪꯅ ꯐꯣꯟ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯦꯛꯁꯇꯨꯒ ꯁꯣꯏꯈ꯭ꯔꯦ. ꯍꯣꯏ, ꯊꯝꯃꯣ. ꯀꯔꯤ? ꯍꯥꯟꯅꯒꯤ ꯀꯔꯤ? ꯃꯈꯥ ꯇꯥꯔꯛꯑꯣꯕ ꯅꯪ. ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ. ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯋꯥꯕꯣꯕ. ꯗꯥꯄꯨꯟꯁꯤꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯕꯅꯦ. ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ. ꯑꯩ ꯑꯗꯨꯝ ꯀꯞꯍꯜꯂꯦ ꯅꯪꯅ. ꯁꯦ ꯇꯣ. ꯑꯩꯒꯤ ꯇꯣꯟꯗꯤ ꯅꯨꯡꯁꯤꯕꯤꯅꯦ. ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯇꯥꯕ꯭ꯔꯣ? ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯌꯦ. ꯊꯣꯛꯂꯛꯑꯣ ꯑꯝꯇ. ꯑꯁ, ꯌꯥꯔꯣꯏꯌꯦ ꯗꯥꯄꯨꯟꯁꯤꯕ. ꯑꯩꯈꯣꯏ ꯃꯥ ꯂꯩ ꯍꯥꯏꯔꯒ. ꯑꯁ, ꯀꯣꯛ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ. ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩ. ꯈꯊꯨꯅ ꯊꯣꯛꯂꯛꯑꯣ. ꯀꯩ ꯋꯥꯔꯤꯅꯣꯃꯦ? ꯁꯤꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣꯕ. ꯑꯩꯈꯣꯏ ꯃꯥ ꯂꯩꯌꯦꯕ. ꯑꯣ, ꯐꯔꯦ. ꯑꯩꯅ ꯃꯁꯤꯡ 5 ꯊꯤꯈꯤꯕꯅꯦꯕ. ꯑꯗꯨꯏ ꯃꯅꯨꯡ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩꯗꯤ ꯑꯁꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯂꯨꯔꯦ ꯍꯥꯏꯔꯤ. ꯑꯩ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯒꯦꯀꯣ. 1, 2, 3. ꯍꯣꯏꯍꯦ, ꯊꯣꯛꯂꯛꯑꯒꯦꯍꯦ ꯅꯪꯀꯣ. ꯍꯣꯏ, ꯀꯣꯜꯂꯛꯑꯣ ꯀꯩꯅꯣ ꯗꯝ ꯂꯥꯞꯅ ꯇꯣꯡꯉꯤꯗꯣ. ꯅꯪ ꯀꯣꯜꯂꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯍꯦꯛꯇ ꯀꯣꯜꯂꯝꯈꯤꯗꯣꯏꯕ. ꯉꯝꯃꯔꯣꯏ. ꯑꯣ, ꯌꯥꯗ꯭ꯔꯦ. ꯐꯔꯦ ꯑꯗꯨꯗꯤ. ꯏꯃꯥ! ꯍꯣꯏꯅꯦ. ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯏꯜꯂꯗꯤ
ꯐꯔꯣꯏꯗ꯭ꯔꯁꯦ